Muivah Shire Haiba Aranbani IM NACN IM की General Secretary Thoubal Muivah Shire Haina social media da viral oirakpa wafam amagi matangda NACN IM की माइकैदगी लुचिंगबा सिगी हक्सांगदा करिसु अकाइबा लेते social media da viral oiba पाव अदु Aranbani हाइरे NACN IM na थादोरकपा चेरोल अमदा लुप असिगी लुचिंगबा TS Muivah ngarang mail oina Laothokhre amadi dehydration तौबदगी referral hospital da pukhatuna hospitalize तौखिबा लै अदुबु लुचिंगबा सिगी हक्सांगदा का हेना सोक्सिनबा अमदी मिपाइनिंगाई अमता लेते अथुबा मतमदा हॉस्पिटल दगी डिस्चार्ज तौरगने मियामना वायरल ओइरिबा पाव अदु थाजबिगनु हाइरे जिरीबाम की जाकुरादोर दगी पिकलिबा अंगांग याउना मियोई तरुक तमथीना हालगा बाराक तुरेलदा लंगथरखिबगी थौदोक्ता सेनबा मियोई अमसु आइजोल दगी फारे जिरीबाम की बोरो बेक्रा दगी पिकलिबा अंगांग याउना मियोई तरुक फारगा पुखरबा मतुंग तमथीना हातोकलगा बाराक तुरेलदा थादरखिबगी थौदोक्ता चेनबानी हाइबा असम की कासार डिस्ट्रिक्ट के मोइनाथोल विलेज दगी लाल रोसांग मार एलियस रोंगसांग कौबा मियोई अमसु ngarang NIA team na aizol dagi fagat pangam khre haire pawasina hai NIA amade Assam police ki apunba team amana ngarang aizol da sathaki ba operation amada lal rosang mar alias rongsang fagat pangam khibani haire mahak Mihatta du da mapungoi na senai hai ba khang bangam le haire faraba mioi adu dagi mobile phone ama sim card ama su fangle haire faraba lal rosang mar alias rongsang hojik investigation sathare panba yai Mihatta sida chenaba thanglia lal mar ko ba mioi amasu Mamang thagi July kuntraga mathoida NIA की कांगबू अमना मिहाट असिदा चेनबानी हाइबा मियोय अमा इहान हाना फागत पंगम खेबने निंगसिंगबा याबदे ममांग सहीगी नोवेम्बर 10 माथोइदा पिकलिबा अंगांग याउना मियोय तरो जिरीबाम डिस्ट्रिक्ट की जाकुरादोर दगी फादुना पुखरबा मतुंग तमथीना हातखिबगा मरी लेनना मणिपुर हाई कोर्ट ना थोकदोक असिगी मातांगदा थिजिलिबा NIA दा था अमगी मतम पीखिबने मणिपुर हाई कोर्ट ना NIA दा खंगनखिबगी मतुंग इन्ना मिहाट असिगी मातांगदे NIA ना था अमगी मनुंगदा चार्ज शीट थागलगनबा खंगनखिबसु लैख्रबने Samita Misigi JSC na Pung nifuga nipan ki Thoubal district ban Laothokhre Thoubal district hospital da ngangu na vada laikhidrabi maibam ongbi Samita Misigi matangda semkhiba JSC na mara laiba sing sairak pi yuhai na taksinduru lakpagi saruk ama waina August 2 gi ahing nongyai dagi August 5 gi nongyai fauba Pung nifuga nipan ki Thoubal district ban kaukhre Texam mayai lekai da laiba standard library kam youth organization ki office da pangthokpa paumi singa unaba mada JSC against the killing of Khangembam Ningol Maibam Ongbi Samita of Texam ge Convener Soibam Jameson na hai JSC na Manipur lenga ki mari leinaba singa unaduna thamkhiba wafam singa made pisin khiba memorandum ki paukhum amata ngasi phawba piraktaba made lenga ki thausadaba thawong asibu yaningdaba phongdokpa oina general strike kaunaba phirep laurakpane angang unabada mama leikhidabagi thogdok asi yamna laibak thibani haina Palladuna mahakna hai numit aduda duty taba staff singi asoibana maram oiraga angang unabada mama laikhidabani haibagi khudam sangdam kaya marum leire angang unaringaida haksangi asoiba mata laikhidaba nupi macha amabu operation loiraga siba haibasi doctor amadi nursing aduge achauba maithiba mani haina su mahakna phongdokhe US President Trump na Moscow tamna nuclear submarine Thoujinkhre Russian Federation ki Security Council ki Deputy Chairman Dmitry Medvedev na khoisauna ba poghan ba ya ba wafam phongdorokpadage US President Donald Trump na Russia tamna nuclear submarine ani thajinaba yathang pikre social media da thadorokpa warol amada Trump na hai Russia gi hana president oiramba hojikna security council gi deputy chairman na phongdorokhiba wafam aduna maram oiraga nuclear submarine thajinaba yathang pikhibane mioi bagi wahi haibasi yamna loi wangang ba soirabadi pamdaba thogdok kaya thorokpa yai haina su Trump na phongdokhe Trump na India amadi Russia gi economy bu asibaga pangkak oire haina phongdokhibagi nonghek nganbaga Russia tamna nuclear submarine ani thajinaba yathang pikhibane oiragliba phiba masina Cold War matamdagi ungkhanaduna laklaba laibak ani gi marakta lan soknarakpa yai haina mipaiba poknare haire